Laima Kabo Kanghanjaba ngasi tang taraga manga tha taramathoi lisingani taraga mapan ing irai numit asida nungsijaraba leibak miyam amadi salai gi shareholder stakeholder singi mafamda salai holdings private limited ki maikei dagi wafam kharadang nolukna ningsingjari kanagumbi singna social media da lana pau sanduk piduna salai bu miyam da amadi shareholder stakeholder singda lana uhan kiba yaba mau amata tawbidana ba nolukna ningsingjari hojik sathariba investigation asi loibaga salai gi unit sing karma matamda hangani haiba miyam punamakta media gi khuthangda soidana khanghanjagani matam adu fawbudang khwai punamakna Ahanbada ngasigi maroiba pauda Prime Minister Masabakna thazaba pirakhraba fawbada kokomina khudyek yaude thazaba ngamloi hairiba asi chatnaba yadaba wafamni haina MP RK Ranjana haikre Kokomigi luchingba sing ngasi nongmanini sida kauraga wari shananaba hotnagani haina Chief Minister N Birena fongdokre Hanagi Chief Minister O Ibobina Luchingba Congress ki MLA Singna CPI gi General Secretary MP D Razaga unakre hayeng ayuk Congress ki Luchingbi Sonia Gandhi ga unagadori Kokomi gi makhada leptana mafom kayada khongjang chathari Amadi Manipur Lengaki Tourism Department Sinduna Manipur Sangai Festival Pangthoknaba Sem Savaki Thabak Kanna Chathari Kurumzari Times of Manipur Numidangi Pau meeting Taviriba Singbu Luchingbina Taram Nokchari Hauzik Pau Sandong da Pizari MP Amagi Mathau Masak Khangdaba Mina MP Lord Kre Haibani MP Amagi Mathau di Lambida Taugadaba Nate Parliament ki House ta debate taunaba matam pumbada sem saduna lei haina Lok Sabha gi MP RK Ranjana haikre Manipur Historical Society na sinduna kong madalaiba Standard College ta pangthokpa taranithoi laksuba chahi gi session haudokpagi thoramda saruk yaba lakhiba MP RK Ranjana paumi singi wahangi paukhum piraduna hauzik lariba issue asi mapum phaba watpa maramna Parliament House ta pukhatpa yade karigumba House ta wafam asi laklawadi chapsana thengnagani haike Amaromda Naga Framework Agreement na Manipur Sokaloi haina Prime Minister Masabakna thazaba pirakhraba fawbada khudyak yaude thazaba ngamloi haribasi chatnaba yadwa wafamni haiki Aina pukhapayaro if there be any issue in the parliament then we will debate it noi me amse Prime Minister bu thazabra hai koi thaja noi na thaja pirabdi noi thazaba do I will not betray sima high grab laibak ki khwai chaw Prime Minister mana betray tororoi haibasida Karino aigo piu haidose karam lebak ta satna gi sunguse every higher up the assure to kraba port adu akoina thajaba ngamdragadi where lies our stand koi settlement sum saru ki akoina sum dainaba ngagada port ba adu scientific studies di mayam na to gada mai koi di pamjaba du das faida hairo computer da simulator ka sing si optima madi kada di human na mari kada di keep ka mari yasu This may be one of the factors to lend the real historical perspectives of the state of Manipur. Amaromda ngasigi thoram aduga mari leinana Manipurda hojik leiriba phurupki amadi Puwariga mari leinaba lamgi matangda leiriba chayetnaba sing asi field chatuna fact finding tawraba matung khudam changdam matik chana puthoktuna achumba warishinama puraknaba the Manipur Historical Society na thodang lobiyo Manipur gi Puwari da hongdok hongjin tawbagi maung ama leiriba asi kokhanbada society asinasu loba yaba thodang lobiyo haiki Center gi Luchingba singna asuk fazana positive oina thazaba pirakliba asina assembly mifam kawbagi tangai fadaba oidri sarkar asina assembly kawroi haina nathaiduna leibanate haina Chief Minister N Birena fongdokre
Wafam asing asi miyam gi numit amadi Hill Leaders Day Thauronga Mari Leinana Paumi Singa Unava Amada Fongdokibani. Chief Minister N. Birena Lengaki Laukalakliva Taudangi Saru Ama Oina Miyamgi Amadi Chingi Miyoi Sing Unaduna Apamba Sing Khangba Amadi Awat Apa Sing Khangdok Nabagi Saru Ama Oina Leptana Miyamgi Numit Amadi Hill Leaders Day Thauram Pangthoktunak Lakpani. Ngasisu tongan mamiyoy kayana Chief Minister ga hagthengnana unaduna makhoi gi apamba sing amadi awat apa sing mateng pangbinaba Chief Minister da thamke. Chaurakna miyoy chahungi mathakta unaduna makhoi gi apamba sing adu kari takhe. Miyamga unawaga loinana paumi singa unaba amada Chief Minister N. Birena makataraduna miyamgi numit amadi Hill Leaders Day pangthokpa asina miyoy kayagi aningba kaya fongdokpa amadi pangthokpa ngambasi yamna nungai. Hauzikti thabak suning bagi chang yamna hengatle Green Manipur Mission gi makhada lakliba miyoy sing asida u chara sing supiri MRB amadi SBI na chaw na mateng pangbasi yamna nungai micro small amadi medium da miyoy kya thabak suba horak pasina economy da achauba ahongba ma lakna bagi maram oihalle startup ki makhada stand up paikhatuna bylaw semalore notification thok na hotnari paumi singna hangba wahangi paukhumda aikhoina Pamdribasi karino kari tauhaningi haibagi matangda tongan mamaikaidagi yenglaga chapsaba amadi leptariba chaurakna idea ama Home Ministry da share tawkre madu nainaraba matung Home Minister na kauraktringai mamang CSO singda unagani haiba wafam kaya laibanina kari haisige haibagi matangda khanaba nongmanini sigi manungda maruoina kokomigi luchingba sing unanaba hotnagani haike Kuigi state kita le ba mayam se kari haisige haiba ma loina di khangna re koina yada ba kai koina pam da ba kai haiga adubu lusilakwa final ada ki kawraka na kari doksige haibu angtung tanana ba haitare ai ngasi nomini sida akoi government gi ba firef adagi akoi le legislature sing mayam so koi toina tanari unari nunti gi dum faunari adu ngasi nomini sai civil society gi Maroina kokomi gi sinausin kauraga ai una tanana ba toge maram adagi anything lakpa kana anytime da satpa yana na bagi adumai singe na honari Assembly mifam kaudabagi matangda hangba wahangi paukhumda Chief Minister N. Birena Center amadi IM gi santigi wari asina state asigi oina karisu kaigadaba leite sokalnoi haiba wafam mayek sengna miyamda khanganba leikre asuk fazana positive oina thamlakpa wafam ama leibanina Akhanava Assembly mifamama fambagi tangai fadaba leiti haina khali amaromda mamangda su hiram sida Assembly na tarani thoirak warep loba leikre sarkar asina leirak padagi anirak su warep loba leikre sarkar asina Assembly mifam kauroi haiba nathaiduna thamba leite haike Madugi negativity leite ngai huji positive oina no whatever you say akoi khanagane akoi tawgani haiba leiri sida adumaina koksal lobudo already trani thoi low leikre akoi government se lakda so anirak lowre aduna akoi soidana akoi na ngamaroi ne sumba porama lakado mali ne haiba tanja lakpa kanda sung soidana kawgani huji kawgi as a popular government akoi Amit Shah ji assurance honorable prime minister gi assurance pirai bais da fully thaja balai bani na madugi matang yogdri haina haiba gi wani akoi fully deny tokte when times comes sung soidana akoi kawrkani aduga kawdaba Kaudana koi government na or kokomina honoriba or atai all political party me honoriba is the subside rogi de koi kari Sarkar asina sen kaiba thingbagi matanga hangba wahangi paukhumda Chief Minister N. Birena Center gi share oina lupa crore chamaga humpu mathoi asi hanadi tha amagi tang taruk taret aduaida hek tharakpani adubu handakti ngarang khakta tharaki overdraft taraktanaba lokhatpa section thorangi sharuk ama oina Athuba adu thamkibani Center share tharaklabanina kahena overdraft tarakani haibagi chingnaba litre thadorakpa thengbanina thuna hangdoknaba hotnaragani haike Normally tarik taruk tere da tharakpani adu handak se ngarang khata tharai 161 crores ngarang khata tharai ba aduna khitang overdraft to 200 ko balance lage tarakpade ke khoina precautionary measures lobani RBI degi kari degi ban adum batokdana baina aduna ngarang 160 central share to tharak ne hoje koi only lairi se koi gi 60 mukangai 60 krom tangai overdraft se aduna yam ka hena effect tongningai leite na center gi kitang thadrok pa thengi ba aduna ni
manageable stage adum leire thuna dum hangtorani na dum keno tok हानेगी चीफ मिनिस्टर ओ इबोबिना लुचिंगबा कांग्रेस की एमएलए सिंगना कम्युनिस्ट पार्टी इंडिया के जनरल सेक्रेटरी अमदी एमपी दोराई समी रजागा न्यू दिल्ली दा लेबा सीपीआई की हेड ऑफिस ता उनखरे उनाबादुदा कांग्रेस की मिहुत सिंगना नागा पीस एकॉर्डना मणिपुर की सक्तम काइहंदनवा अमदी सिटीजनशिप अमेंडमेंट बिल चना हंदनवा पार्लियामेंट ता पुखतुना खन्नबदा मतेंग पांगबियु हाइना मेमोरेंडम पिशिंदुना एमपी डी राजादा तक्षिन की हाइरे एमपी डी राजाना मेमोरेंडम अदु कुपना पारबा मतुंगदा मेमोरेंडम द पल्लिबा वाफम सिंह लाकदौरिबा पार्लियामेंट मिफमदा पुखतना खनगनी हाइना थाजबा पिरखरे कांग्रेस की मिहुत सिंह असिना हयेंग अयुक पुंग 13 ताबा मतमदा कांग्रेस की लुचिंगबी सोनिया गांधी गा उनगनी हाइरे भारत सरकार गा आईएम गा यानरिबा शांति की वारी करी यावबगे हाइबसु मियाम दा खंगहलु अथुबदा असेंबली मिफम फमु हाइना तक्षिलदुना ngasi Manipur People's Democratic Alliance MPDA na sit-in protest ama MPP office mamang da fangkre Manipur People's Democratic Alliance na sinduna fangkiba sit-in protest aduda MPDA gi makadalai kaya gi luchingba sing amadi member kaya su saruk yaki sathakiba sit-in protest adugi matang da MPDA gi chairman su oriba MPP gi president o Jugindro na state asi kari fibam da lakadagi haibasi miyam gi thamoi da charama kanna poknari MPDA na ngasi faubada state asigi saktam kaibi yaroi haiba wafamda lepna lakli Bharat Sarkar amadi IM ga santi wari asibudi taramno oi adubo masina state asigi saktam da kaina basilakpadi yaroi warashan purakpada yawam sing ngasi faubada khangandaba haibasi masida kaligumba khara yaure haiba takpani asigumba chiraba tanfam asida state sarkar na akhanaba assembly mifam ama fambiu haibada yadana leibasi angakpa poi haiki Sanama Pamaga Warep Lobi Ho Sini Maduda Karigumba Bharat Sarkarna Tapthadna Akoi Matamje delay Tawduna Lairaba Adu Betaragadi Manipur Sarkar Gisu Tonganba Step Ama Separate Decision Ama Logani Haiba Pawa Pressure da Adugi Akanba Pressure Ma PBO Maramdi Nagaland Piri Sumaina Akoi Su PBO Sini Akoi Hajari Indo Naga Peace Talk ki warishinda Manipur gi ngamkhai amadi atai hiram amatada solakpa yaroi haiduna haukiba November 13 da Manipur Dramatic Union gi holda pangthokiba Writers Convention da laukiba warip sing yauba memorandum ama ngasi Secretary General United Nations yauna India gi President Prime Minister amadi Home Minister da pishan kre memorandum adumak Manipur gi Governor amadi Chief Minister su pishinduna hiram amatada Indo Naga Peace Talk na Manipur miyam gi interest solakpa yaroi haina handak tanauna sem kiba Manipur gi aiba lup singi apun balup Union of Associations of Manipur Writers na aiba cherol thaduna khangan kre Kokomina changsilakliba khongjang gi sharuk ama oina Young Progressive and Athletic Club apunba maira paibi lup na sinduna Kaisamtong High School mamangda section mifam phangkre mifam aduda Kokomi gi thomi Jitendra Ningombam TS Manihar amadi BMBI Masahana wa ngangki Loshilakpada Manipur gi apunba saktam kaibi yaroi India gi kanglup naiba thosil yaning ingmitami amatani long live Manipur haiba slogan su lauki Nakal amaromda Uripok haidem lekai da leiba Saint Sebio Dominic ki maihero singna su Kokomi gi khongjang bu sogaladuna human chain sembaga loinana kholauke lauki Kokomi gi khongjang saugatuna singjamai chanam pukri mapan dasu siko chanam pukri mapan sin section wakat khongjang changsin kre Kwa kaithel akha maning lekai mera paibi lup nasu sinduna ngasi section wakat mifam phongki Lamlai da leiba Hillview School gi maharoi singnasu lambi da thoktuna human chain semki amadi Manipur kahen bayaroi haina kholau kaya su lauki bayaroi Manipur Wangu tera khongdasu TYDSN sinduna section wakat mifam phamduna nagagi warashina Manipur kahen bayaroi haiba kholau lauki Manipur makai bayaroi Benedict ama bayaroi Benedict ama bayaroi
Tera Urak Industrial State Entrepreneurs Association asu koko mi gi khongjang bu sogatuna Manipur kaibi aroi haiduna section mifam phangki. Hojik pau gi marak thana ten break amatang lominase. Khanghanjaba ngasi tang taraga manga tha taramathoi lisingani taraga mapan ing irai numit asida nungsijaraba leibak miyam amadi salai gi shareholder stakeholder singi mafamda salai holdings private limited ki maikei dagi wafam kharadang nolukna ningsingjari kanagumbi singna social media da lana pau sanduk piduna salai bu miyamda amadi shareholder stakeholder singda lana uhankiba yaba maung amata tobidana ba nolukna ningsingjari hojik sathariba investigation asi hek loibaga salai gi unit sing karamba matamda hangani haiba miyam punamakta media gi khuthangda soidana khanghanjagani matam adu fawbudang pai punamakna pungning phathabiduna salai gi unit sing hanagong function tobangai minasi haina khwai punamakki mafamda nolukjari khanghanjari ba salai holdings private limited Asingbudo hayo kamaina state asiki examination da nang top oire ibanoba aina sukan honaba aduga position manung phawo chandaba Larik yamna pahabana su Larik yamna haigani mak yam phangani habde langani Aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahasa sangdokna ragomse ngasi aina mai paknise Mukta Tutorials critic pizak Mukta Tutorials handaki oina class 10 amadi 12 thagadaba students singi revision class lakliba November 14 gi haujaragani Center asida hena khudong chaba amana subject amagi course fee supnadagi lupa 3,900 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science Yang ware Soktabana loidi. Wabdo Kongnaba Rebalance. Soktabadu Kongnaba Rebalance. Rebalance na haksang salt amadi electrolytes singi awat pamengkatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Special discount to welcome the winter of 2019. 10% discount on labor charge. 5% discount spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366 508 258. Break matungda makataba pau pizari. Imphal East District ki Androgi manung chana laiba Itham Moirang Purel Furamakong Community Hall da Itham Moirang Purel Tumukhong Dam Tata Magics Owners and Drivers Union Sinduna Manipur gi apunba saktam kaibi aroi haibagi kholau kaya galoinana section mifam phongkre mifam aduda saruk yakibi mera paibi gi member Syama Sakhina NHNIM ga Luchingba Muiva nasu Naga Furuki Makataba Singda Chingmi Amasung Tami Anigi Mahausadagi Leraklaba Nungshi Wari Sinbun Singh Takpi Tambiba Chungani Muiba Masamak Manipur gi urkhul da poklaga yumthangnaba state Nagaland gi yaifanaba sillaga Manipur thugainaba honariba asi yamna laibak thibani ngasi lamdam asigi MLA humpu asi aduki matik mapangal soli haibada haiman bathokloi Masimak nani center da chatuna wakat pangamdribasi Naga Furup khaktang yaifaba purak pangamloi ching amadi tami puna hingminadana Naga Furup khaktang hingauba oithoktraba wafamni haiba wafam kaya phongdoke Ni tamigi pari puri si lai haibado loi khangadamni aduna matam leba khibikta singmi sini naw sing tami sini naw sing kaina danba honaga damni apun bagi saktam de kai danba hona minasi noi akoi punna aduna karigum mase mase tanagi targadi noi ju sibi sita mioi ba leiba mioi na leiba noi ju mutkhi gani akoi ju tami ju loi mutkhi gani adu de akoi mase loi muminare kari kane adu taibong mi ama oino pokpagi aduna sing mayam je mutanaba nungsi chanana leminanaba Manipur ngamkhai kaidanaba asi hona minasi haina singmi tami sini naw singdo aina khotnamjari Maria Montessori School Unemployed Van Honors School Service ki van driver sing nasu kokomi na changsilakliba khongjang asibu saugaladuna section mifam amang asi Koirengi Bazar da pangthuki singi migi liza singi apun magi masak Kokomi gi meeting makada rapid action team khangabok na sinduna Naga Peace Chok Integrity of Manipur haiba hiramda miyang gi mifam amang asi Thawal khangabok sorok wang madalaiba 7 Star Youth Club ta pangthokre
India government amadi nation IM peace talk ki warashin purakpada hiram amatada Manipur gi apunba saktam kaibiyaroi hairaduna Kokomi gi assistant coordinator PS Nando Luangna lamdam asigi miyamna Manipur kaiba yabagi akibaga loinana ningnik launa leiriba amadi kaibiyaroi haina khongjang changsilabasu MLA humpugi assembly mifam ama fambiu haina miyamna taknaduna laklabasu ngasi fauba phambidaba asi laibak thibani Asigumba talak asida kumai haraugi wakalda sangai festival la luplaga leiba asi matamga sanadaba miyamgi ihul khangdabani haina lawdaba ngamde masigi sumathakta lamdam asida yamlaba security personnel kaya thazilakliba asigi maram lamdam asigi CM phauba khangandaba haiba asi yamna chingna ningai ni maram asina athuba matamda Manipur kaidanaba assembly mifam ama fambiu loinana naga peace talk asina Manipur miyamgi interest sokadaba wafam amada yahonba yaroi haiba Asi lamdam asigi miyamgi apambani haiki. Wafum kreda moi yanagre in principle wena ali chin hai wena smai to si ko hai yanagre soi makti tamnadri yanari ba wafum duda kari kari yauri hai bisi koi udi khangdi No compromise for territorial integrity of Manipur haiba banner makhada Joint Committee on Manipur Integrity Moirang Subdivision asinduna ngarang numidang mairagi rally chatkre Rally aduda sarok yakiba hanagi MLA Prithvirasna Manipur kaigadoroba matamna Rasniti taunabi matam natre haina fongdokiri Kokomina Sangai Festival pangthokpa yaroi haina lauthokpa leikhrabasu Manipur lengaki Tourism Department asinduna Manipur Sangai Festival pangthoknaba sem sabagi thabak chathari Mamang chahidadi numit 10 ni chupna chahigi calendar year oina November 18 dagi hauraga November 19 fauba pangthoklamba festival asi hadak chahigi oinadi November 13 dagi 19 fauba numit 8 ni chupna pangthoknaba lepna khrabani November 13 dagi pangthoknaba honariba festival asigi manung oina pangthokadoriba hapta kangjeibungda ground leveling tauba yauna sem sabagi thabak paikhatpa haukhre Mafam aduda hanadagi leirakpa heritage site leiriba phurup kayagi yumsing semjin sajinbagi thabaksu kanna paikhatli main gate ki saruk machu mamen taibagi thabak kanna paikhatli ningsing bayabadi Manipur gi chief minister and birena festival asi mapum phana pangthokpada miyamna mateng pangbiu haiba wafam thamba leikhrabani Cancer lainabu naraklaba matamda laying bakhak natana nahalakliba adugi maram thidokba tangai fade haina Manipur gi Governor Dr. Nasma Heftulana fongdokre Manipur Oncology Society and American Oncology Institute at Bavina Specialty Hospital na punna sinduna classic granda ngasidagi hauduna numit nini chathagadaba Association of Radiation Oncologists of India Northeast chapter gi taramari shuba annual conference haudokpagi thoramda saruk yakhiba governor na Lamdam asida liver amadi stomach cancer nabagi chang hengalakliba asi karidagi hengalakliba haibadu kupna research tawduna tigatpa matam oire chinjak amadi aikogi punsirol na maram oiraga narakpara haiba adu khangdokba tangai fadre amaromda pangthokliba conference asina cancer treatment gi matangda anoba wakhalon kaya fongdoknabagi khudongchaba adu piragani haiki And this type of conference should be regularly with the main objective of creating awareness among the people about the fact that people can survive cancer and the diagnosis of the dreadful disease does not necessarily lead to their death. Like anyone, irrespective of age, sex, profession or economic status, more and more people in the region are falling prey to this tragedy. And unfortunately, detection of the disease is one often at a late stage when it's too late to cure it fully. About 80% of the cancer patients at some stage of treatment or the other find themselves struggling to cope with the financial requirement for the treatment. Tha sigi tarahumdoida thokiba Imphal More chenba eco van driver phurakiba thodok kamari leinana Imphal More van eco drivers and owners union Imphal More lambi shutdown lauthokre thodok asiga mari leinana union asigi publicity secretary na fongdorakpada Technopol police ki SP ga faminaduna thodok adugi matangda wari shanaraba matung Saivon Khulgi chief na mara leiba miyoi sing puthoke police station na puduna lake haibagi thajaba pibadagi nakal anigi marakta sangdainanaba purakpadagi driver singna starring thadokpagi khongjang handoknaba khanari ngai cherakta
Moredagi Imphal thorokpa gari sing saibong kun mapada mafam adugi miyoi singna khamduna union gi miyoi yaubra phone number piu haiduna ki halakpagi thawong chatharakpabu yaningdaba phongdoktuna Imphal More lambi shutdown tawbagi khongjang aksi changsinbani haiki Sumana driver ta thitoi tawje mathang damuk tawdana ba hona minasi haidana akodi isam samna nungsi sanana lemina narbagi wakhalonda koi chasaru bado Sumana sum akan aring singa lambi sida sum tarok paduna maram oiraga hajing asidi akoi driver na amadi association kari warep lawre have ta hire gadi hariba sanjoy gi akoi driver sanjoy gi magi problem sigi solution chap chap solution ma phangri phawba akoi starting paidaba amadi more lambi da total shutdown gi khongjang che masi adum changsin jagani aduna athubada masi gi solution je porok pina ba mari leina bada akoi gi driver ngi side tagi Assamgi Kasar district ki manung chana leiba Silchar leiba Manipuri singi amatangairaba boys hostel asi yamna fibam chadaba mongda leire Masida Manipur dagi lakiba CSO singamadi Manipur sarkarna hostel asigi fibam asi yingsin birakani haibagi thajaba Silchar da taba Manipuri singna thamhauri Paumi singa unavada Benevolent Society ki President S. Komlakanta Singna Fongdok Kivada Chaurakna Lampari Amamuk ki Oigadaba Mafamda in Kumza Lisingamaga Chamapan Humbudra Marida Linkat Kiba Manipuri Boys Hostel asi Manipuri Singi Amatangairavat Lani Manipuri Benevolent Society na Chalai Hostel asida Jiribam Tripura Kasar Amadi Manipurdagi Mahiroi Sing Leivalai Adubo Hosikti Hostel asi Yamna Ningba Kainingai Oire Haina Fongdoki Sir Mayang Maki Jagisu, Harry Hostel, Sab, the Queen of Pangajaningi, I could lay toilet kipibum, I look at Sonda, library come, office of services to equation Nungamdri, as we could Lamasicra roll in Noiva, name Manina, Masisu Levak to me art fillingi, Tarakatanga for the world of Palak, Mani Manganas art filling is the Changa Dinakali. The Saurak Nakun of Sarva projects, yes, I give Karuram Palak, Punmuki project, any, at the Masimatang, the Manipur Deliva, Manipur Sarkar. Manipur ke Praja Singh, Manipur ke Civil Society Organization Leader Singh, ado khudingmaki maiki dagi akoi da mateng pangbiu haibe appeal se akoi Manipuri Benevolent Society maiki dagi ayakna thamjari. All Assam Manipur Students Union ki President PS Nilakantana hostel asigi matangda Assam government amadi Manipur government ta haijak khiba kaya leikhrabani hostel asi mapum phana sengat sagat pangamde maram aduna pukchel chawraba singna mateng khara pangbiraklagadi makhoina mangjariba manglan asi mangfaunagani haiki lamsida khoina ta pesa collection targo su hostel sawangam deba adu Manipur le ba chinaw myam adi khogi mantri myam le ba adi khogi sarkar mai dagi CSO mai dagi hena mateng pangagadi akhoi ngasi mangjari ba manglana si soidam ki mai pa kan nai khali aduga ngasi hoji khogi athengbada kana gumna silja town na thungum matam da hotel la changham lai da ta gadi si hostel se changba ya ba kudung chabdo le to ne maram di kene sida mayang to ibani na khogi marak sida maitai gi jam tang na phangjam phom hai tare aduna khogi Manipur gi chinaw myam na sigi akoina haiba adi project sida adi mapung phami dong mateng pangbiwa na sigi mai ke dagi ningsing jab hai Assam gi Yelhomi Singbu ngak senaba ingkumza lising amaga chamapan marfu mangada India government ka All Assam Students Union ga taunakhiba Assam Accord ki Clause 6 implementation tauba oina Home Minister gi meeting makada sem kiwa High Level Committee on Clause 6 implementation gi chairman Retired Chief Justice B.K. Sharmana Luchingba Miyoi Taret na Sava Team Amangasi Silchar Circuit House Laktuna Barak Valley gi Miyamgi Aningba Apamba Takibada Assam gi Manipuri Singbu Indigenous Oinavagi Damak Sem Kiba Lup Tara Taret ki Apunba Joint Action Committee for Safeguard of Indigenous Manipuri People of Assam gi Mihut Singh na Unaduna Assam gi Manipuri Singh asi Yelhomini Ningthau Panduna Leramba Manipuri ni haina Paudam Kre JAC ki chairman Nanda Babuna Assam da khundariba Manipuri Maitai Manipuri Muslim Manipuri Brahmin Singh Assam gi Yelhomi gi lista yauhangadavani aduga loinana Assam gi Yelhomi oibagi fangpham thokpa hak sing fanghangadavani General Secretary K. Soapon Singana haikibada ngasi High Level Committee na kauraktuna unava asida Manipuri Singh na thengnariba awab kaya sing amadi Assam da leiriba Manipuri Singh asi Assam gi yamna mari leinaba Yelhomi ni haina marik chumna committee gi miyoi sing da tamki amadi khoina su thajaba kaya pirakhi haina fongdorakhi
Hariba, Nasi Laiba, high level employed committee, Unadi, but like hiding I put a Makoda Matunda, I couldn't hide me. I would take Tarigasi, Tarikarani, Panataramanga, the Lakani, I could go any habit of my Koilai, Lagna Koibu, with the Gi, and I see they I could Maru and Africa, Jananda Babuga, I could get Hiringa. I have isama ka ko yung humtang na details so wari do pano ko ina ay ko wakal amagama pitok na bahay tayo wakal ay ko wakal te mako wakal pitok na padana yam na ningtin na marikim na wari sadi Masing amna litba asamba laba mete singbo indigenous ki lista alhamdio maram bi indigenous ki lista chalabi matum gate me apna sabate da maka khudong sabate phangade se ase mokoi na so jam na tabi aduga mokoi na me makai tawni masigi matang da akhoi na hangi akhoi na haja dese ai level kan bi gaina ado moi na hai akhoi di mayam di ponian lo bala pani akhoi soidra mat na se wafam parma se akhoi na moment akhoi summit tawani aina moi na se jam khadina akhoi da tambi dai akhoi na haja go wafam parma high level committee na jam nam puni chana tabi jam nungai na ni atana akhoi tangmu bi akhoi promang na joint action committee ke market di na iba high level committee thakachai Paugi manak thanna amuka suhna break amatang longzeri SS Enterprises ta miyam gimak leizare makhal makha kyagi sound lights feast amadi tent house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari ako pamarol gi damak contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizza discount ne. Pizza services singde haircut, facial, hair spa, foot detox, micro needling treatment for face, body spa and scrub, far infrared sauna for detoxification asinachingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin biro Nanai Day Spa and Salon. New Check on Road, SBI ATM Building near Globis. Contact number 0385 244 7383 Natraga 244 7385. Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari akupa marol gi damak contact tobiu 8131877217 natraga 9612056941 kangla kabok chabiyu yamna hawni kangla leima kabo Makataba pau pizari haukiba chahi November thada thang tabu pamjaba maheroi singna board loba parikhyada thang tage syllabus hapkadabani haina haukiba ihauda police na fazin kiba maheroi kuntaret thador kiba numit November gi tang 15 bu thang tagi numit ni haina lamdam asigi ningthau sanajawbana lauthokiba matung ina ngasi Manipurda ahanbo oina Kanglei Indigenous Martial Arts and Cultural Society ki marks na sinduna lamyan basanglenda thang tagi numit pangthokre Tharongi saruk amo oina leikidraba sintak puril singda hai leikatuna ikai khumnaba utpagaloinana kimax na sinduna October thada pangthokhiba marirak suba inter school thangta group competition 2018 da makok mathang tarakhraba maheroi singda mana mathum sing yenthokhe Tharonga mari leinana sana konung thangta loisangi president thingbaijam ibohalbina fongdokhibada Thainagi matamda aikhogi ipa ipu singna lamdam asibu yokhat piramdrabadi miyamna khangnariba Manipur asi masak khangbiramgadra thangta masana asi yokhatnaba hotnabada lengakna kadaida kai watlibage haiba adu yengsin biduna achauba thodang lobiu haiki
सिना मसक खंगदगी अखोई सब चाबी मोई टू डिस्ट्रिक्ट उन थमिबा अदुबो होरकिबा मा जरइबा ngasi bawda aribam thangdi kolebia sida miyengdi khajita san na yingbiram deo masi yingbiram da maramdigi अकोई थांग ताबुन सिजबा कल्चर बुन सिजबा नाक बुन सिजबा बाइ बुसिंदो अदुगी खुंगुल लीदना अकोई नमो लाक्सरबा लाक्सरम जन नमो छात्र यूनियन सिंसिन नमो सिमजरगा मोइ नमो संचलको सिदा इंडिया गवर्नमेंट की मागिदिगी मसी मपाव बिबा थौसाम कुबिरिबा सिनसु सुंबा खर लई हैबा सजेशन से बिबिरगा अकोई इरम दमसे अकोइना हेन मयक लाबा तक्सी खासिन युंगो मोइबा अथवा लेयमीबा पॉलिसी मांगदनबा मसे तो लेपाक असिगी ख्वाइदगी चाउबा वाइल लोइसंग अमा ओइरिबा सुप्रीम कोर्ट ना था असिगी मापंदा लाउथोकिबा बबरी मस्जिद वाथोकी अरोइबा राय चुमदबा थोंगनी रिव्यू तौबियु हाइना पॉपुलर फ्रंट ऑफ इंडिया मणिपुर स्टेट न सिंदुना ngasi लिलोंग बाजारदा मियामना ह्यूमन चेन सेमलगा खोलाउकिया लाउदना खोंजंग चंगसिनख्रे पॉपुलर फ्रंट ऑफ इंडिया मणिपुर स्टेट की प्रेसिडेंट मौलाना वहीदुर रहमाना मस्जिद असिगी मफम असिदा हिंदू लाइनिंग चटपसिंगी राम मंदिर अमा था अहुंगी मनुंगदा सागदबनी अदुगा इस्लाम धर्म चटपसिंगिना एकर मंगागी लम अमा अतोप मफम न लौरगा साउ हाइना राय ताखिबा असि यामना लाइबक थीबनी लेपाक असिगी मुस्लिम सिंगना कोर्ट वखतखिबा अदु मस्जिद सानबा लम लेबक ngamde हाइबगी नते मस्जिद मनुंगदा रामगी नुंग थमजिलंबा अमदी थुगाइखिबा अदुगी अचुंबा वायल तौबियु हाइजबनी हाइकी महाकना मखा ताना हाई लेपाक असि हिंदू राष्ट्रीय अमा सेमनबा वाखलोंदा हिंदू खक्ता लेगदबनी हाइना लेपाक असिदा ngasi लेंगाक्लिबा असिना अमदी RSS चंगसिलकली सुप्रीम कोर्ट ना बबरी मस्जिद की मतंगदा तारकलिबा राय असिसु हिंदू खक्ता लेगदबनी हाइबा वाखलोन खनबसिंग अदुगी इथिल यावरबरा हाइना चिंगनदब ngamde हाइके भारत सरकार अमदी एनेशन IM अनिगी पीसटॉक की वारशिंदा मणिपुर मियामगी इंटरेस्ट सोकपा याबा अमता याहनबा यारोय मैहौरोल लगी नुंसी चानना लेमिनरकलिबा फुरुप सिंगी सक्तम कायहनबा यारोय हाइबा वाफमसु फोंदोके सफाई कर्मचारीज एंड स्केवेंजर्स हाइबा हिरमदा ngasi district administration Imphal East na sinduna nongmagi oiba khana nainabgi mifam ama ngasi Imphal East DC complex ta leiba panchayat bhavan da pangthokre meeting aduda National Commission for Safai Karmacharis Government of India gi member Manju Dilan Imphal East ki DC Rangita Wali Waikhom Imphal East District Police ki makok thongba sing amadi atai atopa mari leinaba official kiyana saruk yakhi Manipur State Legal Services Authority Imphal gi Sentang Makada District Legal Services Authority Thoubal na sinduna nongmagi oiba legal literacy program cum quiz competition ama ngasi khangabokta leiba KM Blooming Higher Secondary da pangthokre Thauram aduda Family Court Thoubal gi Judge Salam Imocha Singh KM Blooming Higher Secondary School gi Chairman Khundrakpam Menjor Mangang Principal Dr. K. Baigachandra Singh Amadi District Legal Service Authority Thoubal gi Secretary Asem Taruna Kumarina saruk yakhi Thauram aduda resource person oina saruk yakiba advocate MD Jakir Hosena environmental law amadi solid waste management rule 2013 ki matangda aduga advocate Khosnam Lembisna Maidunguna rights of children amadi childline 1098 ki matangda wa ngangki loisilakpada quiz competition gi makok matang takraba singda mana piduna pukning thogatki Thokaningdaba thodok sing thoktanaba police department lokhalakpa section thorangi saruk ama oina ngasi su mafam kayada pakshana thiba humbagi thabak chathakre Imphal West ki oina Imphal West commando na ngasi ayuk pishum chinga makhongi akoiba mafam singda pakshana thiba humbagi thabak chathakre ayuk pung 8 minute yankhai dagi 9 minute nifumanga fawba chathakiba operation aduda punna miyoi humbudra manga Rom masak khangdokpagi thabak chathaki maduda masagi saktakche yaudaba miyoi 13 makhatana verification chathanabagi damak Singjamai police station da sinaki Nakalamarom da Imphal West CDO OC achobana luchingba team amana wahingbam laikai jury parking gi akoiba mafam singda pakshana thiba humbagi thabak chathaki operation aduda puna miyoi 113 rom masa masagi saktakche puthokhanduna masak khangdokhi Maduda masagi saktakche puthokpa ngamdaba miyoi 13 makhatana verification chathanabagi damak city police station da sinaki Yada Ketrigau mayaina
Mayay kaba nisagi mayokta changsilakpa khongjanggi saruk amo oina ngarang numidang wairam naharup thongkhongda leiba MD Sahajan Elai Chaubi koba miyoi amadagi SP tablet lising taret ka chaunga N10 tablet chaunga amadi Korean mahi singa konana fare MD Sahajan Elai Chaubi lambidagi ahanbo oina SP tablet kaloinana farba matung mahaki mayumda guli kya leihori haiba khangbangambadagi Imphal East District Police Commando gi kangbu ga loinana mahaki mayumda thiba homagi thabak chathabada atoppa guli sing adusu fagatpa ngamkhibani haire Urkhul District ki Humu Village ngarang nungthil Assam Rifle na faduna pukiba Naga Lalholup amagi Brigadier Oiba Thot Mating mafam adugi khunja nupi sing horaktuna AR gi makhutagi munkhre haire Pau asina hai Brigadier Thot Mating kasungbo AR na farba matung gari da haplaga puna ba honarakpa matamda khunja nupi sing horaktuna AR gi gari thingduna thamki miyam gi ihau aduna maram oiraga urkhuldagi humi chatpat lambi thingduna thamlaga matung AR gi makhutagi miyoi adu mulaukhibani haire Chahi khudingi pangthokpagum ngarang angangi numit thoram Moregi St George High School Moreda nifum doi shuba AR gi Major Pravesh Kumar Peter Haukip General Secretary Church na athoiba mitunglen oiduna pangthokre People Resource Development Association PRDA Bisnupur gi Action 8 LRP project na sinduna Children Day thoram Waroichingda pangthokhe Thoramduda PRDA gi Assistant Secretary Oriva Tom TV gi Correspondent Dr. S. Roman, Action 8 LRP Project ki Project Coordinator TS Bimol Kumar, Field Assistant S. Sanahal Singh na maru oiba miyoi sing saruk yakhi. Angang sing da pencil, column, eraser sing piduna angang sing bu pukning thogatki. Unsi shanti oina amadi tung koina indagi democracy chabalai bak ngak sen le hogni abigi wakhalonda koina angangsingjibu makhoi ningsing thoram Ngasi nungthil phong kiba pauche singda kari kari maru oiba pau yaw khibagi haibadu punamutang khangminasi Kanglaipak ki mera lupa crore humfurom overdap taduna leiribasi kokhanaba honaragani athuba matamda kokomi ga sarkar ga wari sanaragani biren Kokomina Prime Minister na i becherol oina pirakte thajabangam loi haribasi chanaba yadaba wafamni RK Ranjan yamlaba drug konana miyoyama fare ngasisu morelambi chenba ban amadi eco fencing service lebli pandam assembly mifam kauroi hai kibalaite center na chapchaba thajaba piraklaba maktada assembly mifam kauruba haibasi fajaroi sim minister MP Dr. RK Ranjan na hanglagli Laivaga magi Prime Minister na Manipur ka helloi haibagi thajaba piraklabasu karamna ai bacche piu hairugadori bano State Journalist Award laukthokre Press Day pangthokadori Assembly da ware blow aduga demand to MPP Kangla Pau Manipur gi apun basaktam kaidana ba assembly kauroi haiba laite aikhoina ngamlaroi haina lakpa kanda myam kauduna khana naina duna kaugani biren ai besirol piu haibasi chanadaba wafam ni RK Ranjan manava Congress to opposition amo oibage mathau thauna hanbalaitana miyam gi damak changsilli BJP gi MLA amadi MP singna miyamna thajanaba thabak tawbagi mahutta MLA humfu amadi MP mari punsinba ngamlaroidra khawpumda Dr. Saramba Firoz Khan fare liwana miyoy anide award piragani hairi Hauzik amung sanabagi pau fangbigani District Football Association Moirang na sinduna multi-purpose ground da chathariba ahanba El Kerani Memorial First Division Football League lisingani taramapanda ngasi sanakhiba ahanba semi-final da Elsa Naransenana Kumbi FC bu Panjil ama sinoda maithiba pikre Amaromda anishuba semi-final dana Amofa Ashina Moirang United pu penalty kick da manga ahumda maithiba pikre lakliban November kunda final sanaragani Aroibada maroiba pau amukana fangbigani Prime Minister masamangna thajaba pirakraba faubada kokomina khutyek yaude thajaba ngamloi hariba si chanaba yadaba wafamni haina MP RK Ranjana haikre
Kokomi ki luchingba sing ngasi nong manini sida kauraga wari sanana ba hotnagani haina Chief Minister N Birena fongdokre. Hanagi Chief Minister O Ibobina Luchingba Congress ki MLA singna CPI ki General Secretary MP D Razaga unakre. Hayeng ayuk Congress ki Luchingbi Sonia Gandhi ga unagadori. Kokomi gi makhada leptana mafong kayada khongjang chathari. Amadi Manipur lenga ki Tourism Department sinduna Manipur Sangai Festival pangthoknaba sem sabagi thabak kanna chathari. Ngasigi oinadi Times of Manipur numitangi pau matang asida loishinjare meeting tabiriba singbu amukana khurumjari. Yang wari. Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksangi salt amadi electrolytes singi awatpa mekhatuna adongi haksangu tagat tekna thamba ngamali.